ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ subscriber-ꯁꯤꯡꯅ ꯑꯩ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯛꯀꯗꯣꯏꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯀꯣ ꯃꯤꯃꯤꯁꯦ ꯍꯥꯞꯇ꯭ꯔꯤ ꯁꯤꯗ ꯍꯋꯥꯏ ꯑꯩꯈꯣꯏꯒꯤ ꯀꯤꯂꯤ ꯆꯅꯥ ꯌꯥꯎꯔꯦ ꯂꯣꯏꯅ ꯌꯥꯎꯔꯦ ꯀꯣꯕꯤ ꯂꯐꯨ ꯊꯔꯣꯅꯦ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯀꯣꯠꯅꯕ ꯑꯇꯩꯗꯤ ꯂꯩꯇꯦꯕꯀꯣ ꯀꯣꯠꯅꯕ ꯑꯇꯩꯁꯦ ꯑꯩ ꯊꯤꯕ ꯐꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯊꯝꯅꯥ ꯀꯩꯀꯥ ꯀꯣꯠꯅꯕꯁꯦ ꯐꯪꯗꯦꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯩ ꯃꯤꯃꯤꯁꯦ ꯈꯣꯛꯂꯛꯑꯒꯦ ꯌꯥꯔꯦ ꯁꯤꯗꯩ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯈꯨꯇꯥꯡ ꯑꯃꯅꯦ ꯄꯣꯠ ꯌꯥꯝ ꯇꯥꯡꯉꯦ ꯉꯁꯤꯒꯤ ꯆꯥꯛꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯁꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯆꯥꯛꯁꯤꯒꯤ ꯃꯍꯨꯠꯇ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯉꯁꯤꯗꯤ ꯆꯥꯊꯔꯛꯑꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯁꯤ ꯇꯧꯊꯔꯛꯀꯗꯣꯏꯁꯦ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯃꯥꯒꯤ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯆꯦꯔꯪꯗ ꯍꯥꯞꯄꯕꯅꯤꯀꯣ ꯆꯦꯔꯪꯗ ꯍꯥꯞꯄꯦ ꯑꯩꯅ ꯁꯤ ꯃꯣꯔꯣꯛꯁꯦ ꯅꯩꯁꯟꯁꯤꯔ ꯁꯥꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯎꯃꯣꯔꯣꯛ ꯑꯃ ꯅꯩꯁꯟꯁꯦ ꯈꯨꯁꯥꯗꯣ ꯃꯅꯝꯗꯨꯗ ꯈꯪꯉꯦꯕ ꯃꯅꯝꯁꯦ ꯃꯩ ꯍꯧꯔꯦ ꯃꯣꯏꯁꯦ ꯊꯣꯏꯗꯤꯡ ꯀꯩꯀꯥꯗꯒꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯁꯤꯁꯦ ꯑꯩꯅ ꯁꯨꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯂꯩꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯊꯑꯣꯏꯅ ꯁꯤꯡꯖු ꯃꯌꯥꯝ ꯂꯐꯨ ꯊꯔꯣ ꯑꯗꯒꯤ ꯀꯩꯀꯩ ꯂꯩꯕꯗꯣ ꯃꯌꯥꯝ ꯆꯪꯒꯗꯕ ꯑꯗꯨꯅ ꯑꯩ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝꯕꯤꯗꯒꯤ ꯑꯣꯏꯅ ꯂꯧꯔꯛꯑꯕꯅꯦꯕ ꯁꯤꯡꯖꯨ ꯀꯩꯀꯥ ꯌꯣꯟꯐꯝꯗꯒꯤ ꯋꯥ ꯑꯩ ꯁꯤ ꯂꯣꯏ ꯆꯥ ꯉꯝꯒꯗ꯭ꯔꯣ ꯑꯩꯕꯣ ꯉꯝꯗꯗꯅ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯛꯑꯒꯦ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥꯗꯣ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ ꯁꯣꯝꯗ ꯎꯗ꯭ꯔꯦ ꯈꯔ ꯇꯧꯔꯒꯦ ꯁꯨꯝ ꯎꯗ꯭ꯔꯕ ꯃꯈꯥꯗ ꯑꯅꯨ ꯑꯗꯨꯝ ꯌꯥꯝ ꯆꯥꯔꯛꯑꯒꯦ ꯀꯪꯅꯅꯤꯀꯣ ꯁꯤꯡꯖꯨꯒ ꯀꯩꯅꯣꯁꯤꯒꯅꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯥꯎꯋꯦ ꯃꯌꯥꯝ ꯂꯥꯏꯒꯤ ꯊꯥꯗꯣꯛꯍꯧꯒꯦ ꯕꯣꯔꯥꯁꯤ ꯈꯔꯒ ꯁꯤꯡꯖꯨꯁꯤꯒ ꯇꯧꯔꯒ ꯑꯗꯣ ꯆꯥꯔꯛꯑꯒꯦꯀꯣ
เอาไหม사야지 뚝 빠지려고 노인네 짰는데 왜 남매 뭘 보라네 먹지 마, 매워라. 힘있지? hả hả 자, 그 땅 합하려게 사 인다게 아니나 지금 cái lối xem như ngày được quá table thầm một lối xem ngày sạc sẽ indah rồi bạn một thấy ấy hả nhà mẹ một xả đi ngồi em sai mẹ tôi nhìn cái cam này cái gì để rộp cho mẹ thân bạc mà sai thật bạc vâng sao vậy hả để chơi kìa hầu đấy tôi mẹ mình sắc sao đâu qua ngang gần nữa hai bãi đấy qua ngang rồi đi ngang gầnเลยบอกไอ้เสีย성능보다 로야 아니면 그대로 싶고 이제 봐好不了
ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯤꯡꯖꯨꯁꯤꯅ ꯕꯦꯁꯅꯦꯍꯦ ꯃꯣꯏꯒꯤ ꯀꯣꯔꯤꯌꯥ ꯐꯨꯗ ꯀꯣ ꯑꯗꯒꯤ ꯑꯗꯨꯅꯒ ꯆꯪꯕ ꯌꯥꯄꯣꯠꯇꯦ ꯏꯁꯥꯒꯤ ꯁꯤꯡꯖꯨꯗ ꯁꯤꯗꯩꯅ ꯍꯥꯎꯕ ꯂꯩꯇꯦ ꯂꯣꯏ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯈꯔꯗꯤ ꯂꯦꯝꯍꯟꯒꯦꯀꯣ ꯄꯨꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯌꯦꯛꯇꯅꯕ ꯆꯦ ꯁꯤꯡꯖꯨ ꯂꯦꯝꯃꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯛꯑꯒ ꯂꯥꯛꯆꯔꯒꯦ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯗꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯁꯨ ꯏꯟꯁꯇꯥꯗ ꯍꯪꯕꯤꯔꯛꯑꯣ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ